ꯅꯨꯡꯊꯤꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯌꯦꯛꯄ ꯅꯔꯁꯁꯤꯡꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯃꯆꯥ ꯈꯥꯏꯅ ꯄꯤꯖꯔꯤ꯫ ꯐꯌꯦꯡ ꯀꯥꯡꯆꯨꯞ ꯀꯗꯥꯡꯕꯟ ꯑꯦꯔꯤꯌꯥꯗ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠ ꯆꯜꯂꯕ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯇꯥꯕꯗꯒꯤ ꯍꯧꯗꯨꯅ ꯐꯌꯦꯡ ꯃꯅꯤꯡ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯑꯃꯗꯤ ꯀꯗꯥꯡꯕꯟꯒꯤ ꯑꯦꯔꯤꯌꯥꯗ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯗꯥꯡꯕꯟ ꯃꯅꯤꯡ ꯕꯦꯊꯦꯜꯁꯤꯡ ꯑꯃꯗꯤ ꯒꯦꯜꯖꯥꯡꯂꯣꯝꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯜꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯇꯥꯔꯛꯄꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝ ꯑꯃꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯈꯨꯜꯉꯥꯛꯄ ꯑꯃ ꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯜꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯈꯨꯜꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯈꯦꯂꯝꯕ ꯃꯅꯣꯔꯟꯖꯟ ꯆꯍꯤ 19 ꯑꯄꯣꯛꯄ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯀꯧꯏ, ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯀꯥꯞꯅꯈꯤꯕ ꯑꯗꯨꯗ ꯈꯨꯜꯉꯥꯛꯄ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯪꯁꯥ ꯇꯥꯕ ꯃꯨꯋꯥꯡꯂꯦꯟ ꯆꯍꯤ 20 ꯑꯄꯣꯛꯄ ꯍꯦꯔꯥ ꯀꯧꯏ, ꯆꯤꯡꯃꯩꯔꯣꯡ ꯂꯩ ꯏꯪꯈꯣꯜꯗꯒꯤꯅꯤ꯫ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯜꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯗꯤ 3th ARꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯀꯥꯡꯆꯨꯞꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯅꯣꯔꯟꯖꯟ ꯃꯤꯍꯠꯀꯤ ꯃꯇꯥꯡꯗ JAC ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ JACꯒꯤ ꯀꯟꯚꯦꯅꯔ C8 ꯁꯅꯥꯌꯥꯏꯃꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯅꯔꯤꯕ ꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟ CMꯗ ꯄꯨꯍꯟꯒꯗꯕꯅꯤ꯫ ꯉꯔꯥꯡꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯐꯝ ꯑꯁꯤꯃꯛꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝꯅꯤ꯫ ꯃꯈꯣꯏ ꯂꯩꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯕ ꯉꯝꯃꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯪꯂꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯈꯨꯗꯛꯇ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯣꯔꯟꯖꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟ ꯀꯨꯜꯗꯤꯞ ꯃꯣꯔꯦꯟ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PH ꯅꯟꯗꯣꯂꯨꯋꯥꯡꯅ ꯍꯥꯏꯈ꯭ꯔꯦ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟ ꯀꯨꯜꯗꯤꯞ ꯁꯤꯡ ꯃꯣꯔꯦꯟ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯃꯨꯀꯣꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯨꯠꯊꯠꯂꯒꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯐꯪꯂꯦ꯫ ꯃꯦ 3 ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯥꯡ 4ꯗ IPSꯗꯒꯤ ꯔꯤꯇꯤꯌꯔ ꯇꯧꯔꯕ ꯀꯨꯜꯗꯤꯞ ꯁꯤꯡꯍꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯞꯆꯤꯟꯗꯨꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯐꯝ ꯄꯥꯏꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯊꯥ 9-10 ꯁꯨꯔꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌా ꯊꯣꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯍꯟꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯝ ꯑꯁꯤ ꯄꯥꯏꯍꯟꯕꯤꯌꯨ꯫ ꯃꯊꯧ ꯇꯧꯕ ꯉꯝꯗꯕ ꯀꯨꯜꯗꯤꯞ ꯃꯁꯥꯅ ꯈꯪꯅ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯇꯧꯗ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ, ꯁꯨꯗ ꯃꯈꯣꯏꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏꯁꯤꯡꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯒ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯔꯒ ꯍꯧꯖꯤꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯆꯤꯟ ꯃꯦꯜꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯎ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯅꯨꯄꯤꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯃꯣꯔꯦꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯌꯥꯎꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯃꯥꯟꯗꯣ 2 ꯁꯤꯕꯒ ꯂꯣꯏꯅꯅ 5ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨ ꯂꯧꯊꯣꯛꯎ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯒꯚꯔꯅꯔ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯎꯅꯅꯕ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕꯗꯒꯤ ꯍꯧꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯃꯥꯁꯤꯡꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯎ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯀꯨꯜꯗꯤꯞ ꯎꯅꯅꯕ ꯂꯥꯛꯄꯗ ꯀꯪꯂꯥ ꯃꯃꯥꯡꯗ ꯊꯠꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨ ꯇꯥꯟꯈꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯈꯤ꯫
अदुमकु इमा इबेल सिंगना गवर्नर गेट फाउबा लाक्तुना कुलदीप को उनखी खोंजंग असिगी matangda ima kaithel gi lusingbi asem nirmalana hai state force singna mathau pangtokpa matamda Assam Rifles na ayat pa kaya piri maitei gi mayok thabak tawri AR sing asima pham asida lehenba pamdre kuki singi nakal da leptuna maitei da onchinba AR si thamba mathau tadre CM Birenda Unified Command gi chairman asisinabiu maduna khudakta Manipur da ingtapa purakani amaromda Kuldip na phongdorakpada security advisor si chief minister na pibani mahangna tawriba thabak asisu chief minister gi yathang matung ina tawbani Manipur dagi AR lokthongnaba process hore haibo wafam so phongdorakhi hairi nakal amaromda youth of Manipur gi nahak kaya amana singjamai maikai romdagi Manipur gi chief minister amadi security advisor Kuldip Singh unanaba youth of Manipur gi masing yamlaba naha singna CM Banglo tamna lakpa matamda more romdagi lanjengnarakhtuna akampata leiriba relief camp ta leiriba ima ibel sing amadi thawai mirel gi kangbu asina su yausilaktuna pulap CM Banglo tamna lakhi makhoi bu takhaina naba hotnabada mafam kaya da thinki adubu athingba adu nam khaiduna lakpana moirangkhom fawba lakhi matam aduda mafam aduda leramba rapid action force amadi Manipur police ki team amana tear gas cell kaya kaptuna tan khaiki adubu thodokpa sok apandi yaukhide hairi mafam aduda miyamna CM amadi Kuldip unadriba fawba mafam adudagi hankhiroi haina lambi mayai da phamduna leikhi hairi Law and order ngakpa ngamdaba CM DGP amasung security advisor khudakta pam thadokadabani nasal mamang sahigi me ohumgi kuki narco terrorist singna lamdam asida chathrakhiba lan asigi oiragliba law and order ngakpa ngamdraba CM Biren DGP Manipur Rajiv Singha amasung security advisor oiriba Kuldip Singha ohumbu khudakta makhoi na pairiba phamsing thadokadabani miyamgi apamba se khudakta pangthokdrabadi miyangba loinana akanba khongjang changsil lagani haina nongpok sayang apunba lup nasal na phungdoragli wafam asing asi yaripok maikai gi club organization singi apunba lup Nasal na sinduna ngasi ayog Social Economic and Development Organization SEDO yaripok kaithel gi sanglen da pangthokiba ngarang more amadi atai mafam singda mamaleba kananabagidamag kuki narco terrorist singa lan thengnabada thawaina pontha pikraba athoba sing amadi aso apananglaba singi mafamda awaba phungdokpagi mifamda Nasal gi president Laisam Ananda phungdokhibani bhangna makha taraduna haiki haujik oiriba phibam asi state asigi law and order ngakpa ngamdrabanina Manipur gi DGP Rajiv Singha security advisor Kuldip Singha Moren ground from thadokadabani Chief Minister N Biren na miyam gi khandaba conclete ani security advisor amasung DGP gi khudakta action lokhoi kadabani ngamdragadi miyam gi yenglaga isana yana CM gi pham adu thadokpiro karigumba demand sing asi athuba matamda onthoroktrabadi home department da leriba khudingmak boycott tawgani amadi makhoina Manipur manungda chatok chasin tawbada athingba thambagalonena makhal makha kaya gi akan makhongjang sing changsil lagani haina mari lenaba singda wafam kaya thamlakli Pause kasi tahan sa kibagalona na nga sige damakadi nung tilda phong ba pause singdagi loktok sa ba maruay ba pau lasinjari tharom tabiri basing ba makana kurumjari